Arambai Tengol gi Army Chief Asem Kanan Chahi Nifu Taruk Koba Mioi Ama Manipur Police ki team amana ngarang numidang pung mapan makhairom tarakpa aduwaida Uripo Kangchup Rotagi Phakibagi Manipur gi tampaki mafam kaya paktaknana irang thokre Army Chief Kanan Phakre habagi video social media da viral orakpadagi mafam kaya da miyam thoroktuna lambi thingduna khongjang changsinnarakibani mahak airport phawba puraga Delhi da pukhiba yai haiba wafam ama sandorakpadagi maru oina tidim lambi gi masing yamlaba naha sing tholoktuna gari thingba hauke Maduda security force ka chawna muknaba thokpadagi nomai route kaya masing thingamdana kapkhe mioi kaya asok apan nangkhe masigi matungdagi singjamai wangkhai khwarman kaitel Uripok Bistupur Nambol Thobal chingba tapaki mafam ayambada miyamgi ihau chawma lakhe Aramba Tengol gi Army Chief Kanan amadi mahaka loina ba mioi manga security force na phakre haba pau tarakpadagi Aramba Tengol unit khudingmakke Tengoloi sing general headquarter tamna hagatna rakhe adobo security force singna maikai kayada thingbadagi chawna muknaba kaya thokhe lambida lakpa security force ki gari kaya khungjang singna mai thaduna amang ata thohankhe गई सोमदरी ले गई जा गाड़ी को एक साइड कर दें।
Jika demis bayar.